Lakhipuronline puthok-saba Megi tang kunipan nongmaijing numit ki Khomjinba Pao tabirase. Ahanbada maroiba pao. Thangje numit ki ayukta chukiba akan manong na maram oiraga Sonapurda leipakin thaduna lambi thinglure. Sonaida numidini chupna pangthokpa taruksuba Kasar District Thangta Championship ngasi loisilagani. Assistant Professor oina appointment fanglabi Sagapa Merinabo haraute amba phongdokre. MDC ki general mifam pangthokre competitive exam thagadaba lairaba imungi bhairoi singda mateng pangadore. Madan Kulabati High School ki staff amadi SMDC na mahiroi singmo pungning thogatkre. Manipur da thogliba irang da awaba taraba singda bengbangna na basel ki mateng makhata na pinaragli amasung driver singna changjafam lawduna relief camp ani da leiriba singda mateng pangkhre. Haujik mapungoiba pau tabirase. Ngarang thangje numit ki ayukta takiba akan manong na maram oiraga Meghalaya ki National Highway number 6 ki Sonapur tunnel ki manakta yamkraba leibak leinang kya kintharakpadagi lambi chathok chasinda akaiba thokle haire. Yamna kanna honaduna haujik chathok chasin tawbadi haure adumainamak gari thawriba singna hairiba mafam asida yamna cheksinna thaunanaba haire. Thangta Martial Arts and Cultural Association Sonaina Sinduna Megi tang kuntaret amadi kunipan numit ini chupna pangthokadaba taruk suba Kasar District Thangta Championship 2023 ngarang thangje numita Bir Secondary Auditorium Kalibari Road Silchar Kasar da hodokre. Hodokpagi thoramda Khomram Buddhachandra President Kasar District Thangta Association na lupki piral singat ki tungda guest singbutaram nokhi oinam nilu chairman Organizing Committee na mipamapo Dr. K.N. Chana Chief Guest amadi Yumnam Manikanta Vice President Assam Thangta Association Otul Suklabedda Social Worker Purnendu Das Joint Secretary Krira Bharati Harongbam Ranjit President Pauna Club na chingba miyoi singna Guest of Honor oina daista phamki. Sub Junior amasung Junior nupa macha amati nupi macha singna tongan ba category singda saruk yakhiba kalunana mai paklaba sanaroi singda manamatam su yentokhi. Taruk suba Kasar District Thangta Championship asigi ngarang sanakibada Lakhipur Thangta Academy ki oina sanaroi 8 na gold, sanaroi 3 na silver amadi sanaroi 5 na bronze medal lawraktuna pulap na Thangta sanaroi 10 na medal lawrakre haire. Nungairaba pao khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale. Layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthokhanduna I tongtha leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali. Magnetology scanning therapy asigi kanaba lobbiu ngasimak lengsin birago Energy Healing Center First Floor Smile Market Central Road Silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng seri. Chief Consultant Dr. M. Santikumar Singha, Lifestyle Medicine Consultant, Harvard School of Medicine, USA Certified, Mobile number 9435 070 286.
ꯑꯩꯒꯤ ꯃꯤꯡ ꯕꯤꯅꯣꯗꯤꯅꯤ ꯀꯧꯏ ꯑꯩꯒꯤ ꯃꯈꯣꯡꯁꯦ ꯅꯥꯔꯛꯄꯗꯒꯤ ꯆꯠꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅ ꯃꯈꯣꯡꯁꯦ ꯄꯣꯝꯃꯒ ꯃꯈꯨꯒꯤ ꯇꯥꯡꯁꯤꯗ ꯍꯥꯟꯅ ꯍꯧꯔꯛꯑꯦ ꯑꯅꯥꯕꯁꯦ ꯑꯍꯥꯟꯕꯒꯤ ꯍꯧꯔꯛꯄꯁꯦ ꯑꯗꯩꯗꯤ ꯑꯩ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯈꯔ ꯆꯥꯔꯨꯕꯗꯩ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯩꯅ ꯁꯔꯒꯤ ꯅꯝꯕꯔꯁꯦ ꯐꯪꯅꯕꯗꯒꯤ ꯁꯔꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯒ ꯑꯁꯤꯒꯤ ꯑꯅꯥꯕꯁꯤꯅꯤ ꯁꯔ ꯍꯥꯏꯕꯗꯒꯤ ꯁꯔ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯔ ꯌꯦꯡꯕꯗꯒꯤ 4-5ꯅꯤꯁꯦ ꯌꯦꯡꯕꯗ ꯑꯩꯒꯤ ꯃꯁꯥꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯦꯕ ꯁꯤꯄꯥꯅꯤꯗ ꯌꯦꯡꯉꯨꯕꯅꯤꯀꯣ ꯑꯗꯨꯗꯩ ꯃꯥꯅ ꯍꯥꯏꯔꯦ ꯕꯥꯠꯅꯤ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯃꯥꯅ ꯅꯪ ꯕꯥꯠꯅꯤ ꯌꯦꯡꯉꯨꯔꯅꯨ ꯍꯤꯗꯥꯛ ꯆꯥꯔꯣ ꯑꯗꯩ ꯇꯣꯛꯊꯣꯛꯑꯦ ꯑꯗꯩ ꯃꯊꯪꯗ ꯑꯃꯨꯛ ꯅꯟꯗꯤ ꯄ꯭ꯔꯀꯥꯁꯇꯣ ꯌꯦꯡꯉꯦ ꯑꯗꯨꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯀꯨꯃꯥꯔꯁꯦ ꯃꯥꯏꯃꯣꯝ ꯁꯥꯟꯇꯤ ꯀꯨꯃꯥꯔꯁꯤꯒꯅꯦ ꯇꯥꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯛ ꯃꯔꯤꯁꯦ ꯁꯤ ꯅꯨꯡꯉꯥꯏꯇꯕ ꯁꯤ ꯅꯥꯕꯁꯤ ꯍꯦꯟꯖꯟꯗꯅ ꯀꯣꯛ ꯃꯅꯨꯡ ꯆꯪꯕ ꯀꯣꯛ ꯃꯅꯨꯡ ꯆꯪꯕꯁꯤꯗꯤ ꯀꯣꯛꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯦ ꯉꯛꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯦ ꯇꯨꯡꯒꯤ ꯋꯥꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯃꯤꯡ ꯑꯦꯁ ꯔꯟꯙꯅꯤ ꯗꯦꯕꯤ ꯀꯧꯏ ꯑꯩ ꯈ꯭ꯋꯥꯡ ꯅꯥꯗꯅ ꯆꯤꯛꯅ ꯁꯥꯅ ꯇꯧꯕꯗꯒꯤ ꯀꯣꯟꯊꯗꯅ ꯆꯤꯛꯅ ꯅꯥꯅ ꯇꯧꯔꯦ ꯑꯗꯣ ꯁꯥꯟꯇꯤ ꯀꯨꯃꯥꯔꯗ ꯌꯦꯡꯕꯗꯒꯤ ꯁ꯭ꯀꯦꯅꯤꯡ ꯇꯧꯕꯗꯒꯤ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ Handakta Assam Lengang na appointment piki basingi manungda Kasargi Nehru College Poilapulda Assistant Professor oina appointment phanglabi Sagapam Merina gi maphamda Silchar Ramnagar tukoda leiba mahaki sangaida haraute ama phongdokre Nongpok Lakhipur gi ZPC Anita Devi amadi Lakhipur gi Ward Commissioner Sampadas Poilapul GP Sakti Kendra gi in-charge Rajan Gwala amadi Social Media in-charge Uttom Gwala amadi Noigram GP gi Booth President Kaprabam Upen Singhana chingba mioi singna Merina da nat gi oiba lengyan fi huktuna ikai khomna jabut khre loinana Merina gi mapabunga su unaduna thagat wahai loinana lengyan fi kutul tamduna ikai khomna jaki hairi ai dum leptana ai bak thabagi journey sa asum chathai police amagi advertise thoi ai shuma thajani papana asum chamina ai sai ne de hono aduga 2016 da ai luhong da matung da so journey sa asum chathai asum struggle tawi ibagi lambi da su chathai aduga thabaki matang na su hojikti merit basis ka lawre asam government na yamna chawba madugi daitto ma lawre habidi talented oiba amadi merit labor satrasing game na manghande masigi da maka asam government bu yamna madugi da maka achauba thank you ama hajani Panbayai Sagapam Merina Singha Kasar Lakhipur Subdivision gi manung chanba Fulartol Lakhipur Khunodagi Sagapam Biren amadi Sagapam Ongbi Premabati Singha gi machanupini Kasar College Silchar dagi Manipuri da BA Honors Assam University Silchar Manipuri Department ki MA Manipuri da Gold Medal aduga Assam University Silchar gi Manipuri da PhD tawduna University asidagi lisingani ga tara tarukta PhD phangki Sagapam Merina Sahitya gi loop kaya ga loinaduna lakhi IBSC gi naina waring gi larik ani Structuralism Khongho amasung saktam ahanba saruk lisingani ga tara taruk amadi Memchobi gi serengda Manipuri folk literature lisingani ga tara tret puthokre haujiksu naina waring kaya leptana iri Nehru College Poilapul Kasar College Silchar FAD College Baskandina Chingba College Singdasu guest lecturer oina thopubirame IBSC Dr Khaidem Gautam Singha ga punsi leipun oiduna mapari ama phangjeduna Silchar Ramnagar tukorda leiri Manipuri Development Council Assam gi General Miphamama ngarang thangja nimita Binakandi Part 2 South Barak Hall da pangthokre MDC ki chairperson Mutum Rinana mayai tangba loduna pangthokiba miphamna competitive exam thagadaba lairaba imungi meitei macha singda sel gi mateng pinanaba MDC na akaknaba fan kaibagi warep lokre hairi miphamasida Manipur da thokliba kangluki irang namaram oiraga awa ana taraba amadi leikhidraba mioi singi thawaina ingna chikna mapugi nakta leiruna ba thoni jakhi aduga thodok asida phibam gi matung ina angamba sel gi mateng pangnana ba gi wafam su lemnakhi Assam gi tongan ba mafam singdagi loop kaya ga loinana MDC ki member singna Manipur gi thodok asina awa ana taraba singda mateng pangnana ba gi wafam khanakre haina MDC ki chairperson na khangalakli
ngarang thangja numit lamar gram da leiba modern kulabati high school gi mahiroi singna handakta haukiba metric parikha da distinction phanglakpa star mark phanglakpa singbo felicitation program pangthoktuna pugning thokotkhre modern kulabati high school gi staff amadi SMDC na silang khiba thormatuda distinction mark phangkibi nongthombam resmi singha star mark phanglakhibi koijam ronita singha amadi CH rakhi singha da mathangsina lupa lising ahum amadi lising ani tawtuna oja singi maikaidagi merit certificate kaloina sinakre aduga first division da pass tawba singdana lupa lising ama aduga second division da pass tawba singdana lupa changma gi sel gi mana supiki elective history English advanced maths da letter mark phanglakpa mairoi singda su subject teacher singna lupa lising amamam tawduna incentive mana piki numidasigi program aduda M Nilamadhop namipamapo SMDC ki president CH Nobokumar na program conduct tawki loinana N Sanjit N Biralal N Hemabati Ketrimaim Vijaya Gauranitai Giri Babu Oja headmaster Ashok Kumar na dais ki member oiki Manipur da thokriba irangda awaba tarba singda tengbangna selgi mateng makhata na pinarakli megi tang kuntaret ngarang thangja numit ki nungthil pung ahum taba matamda Assam gi Karimganj district ki Badarpur Meitei lekai da leiba Meitei gi oiba apunba maruk ki miyoi kaya Barak Museum and Library Bontarapur Kasar da laktuna hauzik Manipur da thokliba irang asida awaba tarba Manipur gi Meitei praja singi damakta mateng oinanaba senfam oina lupa lising taraga changma khak Barak Museum gi khutangda sinaduna senfam asi Manipur gi Regional Indigenous Forum for Peaceful Coexistence Manipur RIF PCO da sinakre haina Barak Museum and Library Kasar Assam gi founder Haurongbam Rajmani na khangalakle Bengal district Badarpur hat Meitei lekai dagi Badarpur gi apunma Meitei marukna Sanghai oina khaditang mateng pangja akoi Badarpur Meitei lekai gi maruk apunma maruk sina haidi Karimganj district ni ko apunma maruk sina lagan palising taraga changa khar koi Manipur da hajito je koi ba irang siga awa ana taraba Meitei dum haidi mai tha ga seningai saningai litaba Panbajai Badarpur Meitei lekai Badarpur Karimganj ki Ima Maira Paibi lupna hauzik Manipur da oiri patangdu laita daba phibam asibo mahausagum ingtapna leinanaba khutta Maira Paiduna peace rally amasu chatkhre Jiribam gi mafam anida hangduna leiriba Hilgat Sorok ating bikhuno amadi Kamrangkha Jirighat High School Jiribam anida changjafam lauduna leiriba yamlaba khunja singi mafamda National Highway 37 lambida chana thaknaba potam sing pupa truck amadi LPG bullet tanker singi driver sing chaurakna driver chamaga kunromna punsinduna khaigalakpa senpham khara relief camp singda selgi mateng pikre makhatana driver singi maikeidagi angama mateng pikhigani haina driver singna pongdoklamkhre haire aroibada maroiba pau amukhanna Thangja numit ki ayukta chukiba akan manong na maram oiraga Sonapur da leipakin thaduna lambi thinglure Sonai da numidini chupna pangthokpa taruk suba Kasar district thangta championship ngasi loisilagani Assistant Professor oina appointment fanglabi Sagapa Merina bo haraute amba phongdokre MDC ki general mifam pangthokre competitive exam thagadaba lairaba imungi bahiroi singda mateng pangadore Madan Kulabati High School ki staff amadi SMDC na mahiroi singmo pungning thogotkre Manipur da thogliba irang da awaba taraba singda tengbangna na basel ki mateng makhata na pinarakli amasung driver singna changjafam lauduna relief camp ani da leiriba singda mateng pangkhre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare